Red Zone Oiriba Imphal East District Thamnapokpida United People's Front UPF na Youth Development Club Thamnapokpi Amadi Chief Medical Officer CMO Imphal East ka khutsam naraga Thamnapokpi Keithel Sangda Free Health Camp Thouram ama Pangthokhre. Ngasi pangthokiba Thouram aduda UPF ki President Nongthombam Rupachandra na haikibada Free Health Camp asi pangthokpagi maramdi Manipurda Inglising ani kulhumdoi May 3 dagi hauraga thoklakliba irang asina maram oiraga ana layengbada khudong chadaba mayoknariba kaya aduda khajikta oirabasu mateng oinaba pandamda pangthokpani free medical camp asi tongan ba mapung oina irang asi thokpadagi ka henna sokliba chingkhong chingyada leiriba iraicha singna leiriba mafam singda chatuna pangthokpani ngasi pangthokliba health camp asida Imphal East ki CMO yauna doctor staff sing amadi laikai asigi club maira paibi singna mateng pangbirakpa asibu thagatpa fongdokli haiki Imphal East ki specialist medicine medical officer Maibam Johnson na haikibada CMO Imphal East ki maikaidagi health camp asida angamba hidak langthakna chingbasu mateng pangnaba hotnajabani health camp asida lakliba mioi ayamba BP wangba sugar wangba na ayamba oi irang asina maram oiraga layengba chatpada khudong chadaba kaya thengnariba asi kharada oirabasu koknaba hotnabani makoi sing aduda lemna hidak na chingba singsu piri makhatana su makok thongba sing tanaraga pangba yaba mateng su pangnaba hotnagani haiki Youth Development Club Thamnapokpi gi secretary Thokchom Langamba na Thamnapokpi khungang asida free health camp asi pangthorakpada thagatpasu fongdokhi free health camp aduda mioi chama layengbaga loinana lemna hidak langthaksu yanthokhi ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯁꯦ ꯈꯨꯡꯒꯪꯁꯤꯡꯗ ꯂꯩꯔꯤꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯦꯝꯃꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯈꯇꯪ ꯁꯤꯟꯖꯔꯀꯥꯟꯗ ꯃꯁꯤꯗ ꯈꯔ ꯑꯣꯏꯔꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯔꯤꯌꯥ ꯁꯤ ꯈꯛꯇꯗ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯏꯁꯀꯤ CMOꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯤꯟꯅꯅꯕ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯑꯁꯣꯛ ꯑꯄꯟ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯑꯗꯒꯤ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯕꯨꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯊꯨ ꯑꯀꯥꯏꯒꯤ ꯍꯦꯛ ꯑꯅꯛꯄ ꯌꯥꯡꯉꯪꯄꯣꯛꯄꯤ PHCꯅꯕꯨꯗꯤ ꯌꯦꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯉꯝꯖꯕ CMO ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯖꯕꯅꯤ ꯑꯗꯨꯝ ꯃꯥꯏ BP ꯂꯩꯕ ꯁꯨꯒꯔ ꯂꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯍꯜ ꯂꯃꯟꯁꯤꯡ BP ꯋꯥꯡꯗꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯈꯪꯍꯧꯗꯕ ꯅꯥꯟꯊꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯛꯀꯠ ꯄꯥꯈꯠꯄꯅ BP ꯍꯦꯟꯒꯠꯄꯁꯨ ꯃꯌꯥꯝ ꯊꯦꯡꯅꯖꯩ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯑꯩꯈꯣꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔꯁꯨ ꯄꯤꯖꯔꯝꯃꯒ ꯑꯗꯨꯅ ꯑꯃꯨꯛ ꯃꯇꯨꯡꯗꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯁꯤꯡꯗꯣ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ